lakle Inspector Tayay Ahan mamaktada Inspector Tayay tabiribasingbu James Hagrizamna taramnuk chobagloinana ikoknona khurumjari ngasi mu pudon laksari Inspector Tayay chahunga marfu mapan suba tangkat sandokchari bithoro masi wakalna sagatchaba wari paringaman masida hingliba amadi laikhidreba kanagumbaga mari leina jati karigumba adomna tabiba matamda kanagumbaga mari leire haina khanbiba tarabadi maduda lakpa wakat ekhoina logjaba ngamjaro sibada maram chadaba aduni ekhoina ninda tawriba nangi tholiba thawdo nangi nachanupi ani masul hewri haina thai nakhoi homno oigadaba khalubada aishu yamna nuwaiti kerole kaina kari nakhoi gi damak torokpa kanana kari torokpa hebado yengkichi ꯑꯩꯈꯣꯏꯅ ꯁꯨ ꯀꯔꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯆꯠꯈ꯭ꯔꯕ ꯏꯃꯥꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝ ꯑꯗꯣ ꯃꯗꯨꯗꯤ ꯈꯪꯇꯣꯛꯑꯒ ꯃꯔꯥ ꯂꯩꯕꯁꯤꯡ ꯑꯗꯨꯗꯤ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯈꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯗꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯔꯒ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯒꯅꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯂꯧꯈꯠꯐꯝ ꯊꯣꯛꯄꯗꯣ ꯄꯨꯝꯅꯃꯛ ꯂꯧꯈꯠꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯒꯗꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯂꯩꯕꯅꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯔꯒ ꯀꯦꯁ ꯄꯥꯏꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤꯅꯤ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯥꯏꯟ ꯀꯥꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯕꯨ ꯗꯟꯗꯤ ꯄꯤꯅꯅꯕ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯄꯤꯒꯗꯕ ꯅꯠꯇꯦ ꯀꯣꯔꯠꯅ ꯑꯥꯏꯟꯅ ꯗꯟꯗꯤꯗꯣ ꯄꯤꯖꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯤꯠ ꯊꯥꯡꯒꯠꯄ ꯈꯛꯇꯅꯤ ꯐꯥꯕ ꯑꯗꯨꯗꯤ ꯌꯥꯗꯕ ꯆꯦꯟꯈꯤꯕ ꯇꯥꯟꯅꯕ ꯑꯗꯨꯒ ꯐꯥꯅꯅ ꯍꯣꯠꯅꯕꯗ ꯃꯨꯛꯅꯕ ꯈꯔ ꯊꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯐꯥꯖꯜꯂꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯐꯥꯖꯟꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯅꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯊꯥꯖꯕ ꯄꯤꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯥ ꯂꯩꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯑꯩꯅ ꯐꯥꯒꯅꯤ ꯁꯔ ꯊꯥꯒꯠꯆꯔꯤ ꯁꯔ ꯂꯣꯏꯔꯦ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯏꯃꯥ ꯃꯄꯣꯛꯁꯤꯃꯒꯤ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥ ꯏꯃꯥ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯈꯣꯡꯐꯝ ꯑꯃꯨꯛꯇꯪ ꯁꯣꯏꯈꯤꯕꯗꯒꯤ 이마하고 이내 라우바 가지 난 칼람라바디 꼬이마 나시수 이마 레랑 기간이 꼬이마 이마 마복시 이마 꼬부 펑나로 나도 이마 이마하게 좀 펑나는 먹이다 보나 짜노 화나가니 전누비 아니기만 행통나는 먹이다 막 이마하는 화나비를 맛보나 막 아이 마카타는 화나키니 이마 누구 이마 그리고 이마하게 좀 방ner 보나 보다 이마하게 좀 방ner 보다 이마 나 짜나 콧 탕 아마 빠이드나 문안부 막각 드나 이마 이러려면 콩가네 마이 기쁜 실망 그러면서 왕셔노 이마 수르짓 nang adom na haiganone nakutta ain paibiya banati aikoi police department leribasidi nangi damakta chumba puthokani dana nangna kaidongeda madugi wakhal khanbe yati nangi lehori bana chanupi ani kari oigani nangna mi halurabadi nangi punchi kari oigani nanga mokashum sangda leibata aina nongoda thajaba piribasi nangi magi achumba soidana phangangani nang puning da phatho na chanupi ani bu nangna sengdaba kaya wali nang puning do khara phatho achumba sengba puthoknana namagidama aikhoina soidana honagani ngamai sir ambulance lakrabra sir asi mo sa pokre sir pare dudi aduga dekai stele bro ya punamak makhata na sidagidi monan hariba mahaki masin manao mahaki leru bigum singa simai thaba karim te yaru aikhoina mafam asna gari ani ngak tuna thamapani masi miyam punomana khara section na satpiu maramdi makhata na yumasida mai chuba mai thaba mahang tanba amanga tha thomna targadi madugi daita punamakto madudi ba mi singa dun oigani aduna mafam asida kuigi security gari ani leraban masima thangni lekai miyam ni postmortem gi report matungina aduga ko investigation torga
Mara leba misaka tu boy khoi soi dena phana bagi dam hona saki. Miya puno mana khoi de cooperation pibiu. Santosh sir, Santosh lekre sir. Ma report la jala. Sir, report ng side ngai bani sir. Lak tu male. Jangalo, koro. Phagni sir. Sir. Kedore Rajan. Sir, kesibu. Rajan kesi arai badi nati. Hoi. Chingnari bumuna mahak lot na lekre. Maki mobile akhoi surveillance thami. Imung manung khakta na tan magi machin manao puno maksul na mak lot ke bi film dale. Adu bathu matam da akhoi lokhan hona ne. Postmortem report ngai. Sir, Santosh de la kram sir. Sir, anta changjar ke sir. Oh, Santosh, songo. Sir. Postmortem report. Kaya. Mani. Rape. Aduga strangulation. Makoki bibam si unthong na tina sok ni basina di. Nupi si lang na fana bangam da badagi na traga nupi si na mabu masakhang bani na. Nupi si makok si karigumba arumba posak man na thugai re basi. My God. Asuk tina bibam sok ba. Ikuna tina ragli ba casing asida. Ngasi phaw da sumni yautri. Kaya da minung siya hitri bana. Masina takudi munan hariba misina soidan oigan. Nupi sina mabu masakhang bani na soidan nupi sina haidorkani haibadagi tawri. Santosh. Syria recordi. Sir, sida leja. Numisigi magi location. Sir. Numisigi location ji sir. Mak hariba pungpham. Pung 8 makhai dagina 9 makhai fawgi manung si mak lambi sida location. Masigi matung dagi sir. Mahak si athengda phone chu switch off tawkre. Switch off tawki si mahak ki mayum dani sir. Mayum gi location. Aduga machi manau singi makhoi gi number punamakti. Sir. Machi manau singi makhoi su surveillance loi leri. Athu matam na makhoi su oina khangani sir. Imung manung machi manau sing leri location adu khangadam. Mahak ki phone ado hek on torpaga mahak on torbi jaga adu location koi khang mahak pu pick up tawgadam. Phani sir. Aduga ai waige. Machin manau sing adu makhoi gi incoming call da atopa number masakhang daba hana wari sanadam number lagadi number do soidan maki munan gi oigedoni machin manau go pau phoner kani kari phibam dalai kamdori police na kari hairi miyam na kari tori makhoi soidan pau khangning gani pau lopam haibabu makhoi machin pau phonaba mari mata sing pau phonaba kairo le kai dele mi sing makhoi pau phoner ko de yam na kumna madu gi data am semnoga ekoi investigation tawna na makhoi bo pick up tawna no honasi phangni sir Kamai, sir. Gari thodon bato. Santosh, sir. Ekoi ima khale bedu makoi investigation amuta tors. Kaya mo gamna chumi bano mahaka satmina kibra satmina dabra haibdu matangda wahang pau khra toks. Phani sir. Kamai, gari thodon bato. Phangni sir. Mai pia manungai te da ko kari no ne jan tho. Tariba pawsibu karino ne che kari haidu no khangdeda yamna pakhale mana ne kaithela sidi mana masing yoli ne na tawbudu mi khudingi mana ne nungsina na bu honaramidu asuk sangna ba sahi kaya phamina ba sidane mi gi nungai tana ba mata no mata ngang khidraba kaya da mabung paw phagrabun aina ne mana lupa manga gi boraga chabado aina mabung angbiri Yoli bu polam kaya duga no muta sulu patara kun gi sade haidan aina ngangbiri nahan numidang numitisu saga boraga punna lupa manga ta halu haidan hairiba che yamna nungaiti karino tawrisibu manga chabe man bema aidine aigi yumsida mana masing thamiba yengo mana thamamba mana masing singdo loina leiri kasid kaya nungaiti Masano pa doon pakat mafam masida laamba moong matao daw thok na nungai kitra mitchida sang hek uda na laiba cheme ma ai dina atai di khandre ni cheme ma man hek chamina khiba mi do ai di mitchina ne sang ohoriban magi ne munan hariba mi do maduni ko madi aina tabadadi mayum gai du solondana Karai do no sat khra male ne nupi angang gai do ama te yum da leitre hairi nungala gana magi machin manao pongmin na ba leiba mayam do su loina macha ma su puraga sat khri hairi ni cheme ma makhoi da lamsi si bo oisan
이나오누피도 नुंगाइते 이제 하이든 ꯆꯦꯟꯖꯗꯅ ꯇꯧꯖꯕꯅꯦꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯒ ꯆꯥꯖꯕ ꯃꯥꯅꯕꯨ ꯄꯩꯁꯥ ꯀꯌꯥ ꯄꯥꯏꯔꯨꯅꯦꯒꯦ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯃꯈꯨꯠꯇ ꯂꯨꯄꯥ 500 1,000 ꯑꯗꯨ ꯃꯉꯥꯏꯗꯅ ꯃꯗꯨ ꯅꯥꯇꯩ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯗꯨꯒꯤ ꯃꯨꯅꯥꯟ ꯍꯥꯏꯔꯤꯗꯣ ꯅꯥꯇꯩ ꯆꯥꯕ ꯃꯤ ꯑꯣꯏꯔꯣꯏꯕ ꯑꯗꯨꯕꯨꯗꯤ ꯆꯦ ꯃꯗꯣ ꯃꯤꯒꯤ ꯊꯕꯛ ꯆꯠꯄꯅꯤ ꯂꯩꯇ ꯂꯥꯏꯔꯗꯒꯤ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯍꯖꯤꯔꯥ ꯆꯠꯄ ꯃꯤꯅꯦ ꯃꯤ ꯑꯗꯨꯅꯕꯨ ꯂꯩꯇ ꯂꯥꯏꯔꯗꯗꯤ ꯃꯉꯣꯟꯗꯗꯤ ꯂꯨꯄꯥ 1,500 가이도디 ꯊꯣꯛꯅ ꯄꯩꯁꯥꯗꯨ ꯌꯥꯝꯃꯝꯒꯅꯤ ꯗꯦꯁꯦ ꯅꯨꯃꯤꯠꯇꯣ ꯂꯇꯥꯅ ꯂꯨꯄꯥ ꯀꯌꯥ ꯌꯥꯎꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯆꯞ ꯆꯥꯕ ꯄꯩꯁꯥꯒꯤꯅꯤ ꯈꯪꯗ꯭ꯔꯦ 이잣기니 ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ 이제 ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯨ 이제 ꯀꯩꯊꯦꯜꯒꯥꯏꯁꯦ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯝꯅꯤꯡꯗ꯭ꯔꯕꯅꯤꯅꯦ 이제 ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ 마기 레오리바 마짜니 마기 마짜누빠도 마두기 칸무다 누가이티 에코이네 시다 가티안 파미바 마얌네 까리까리노 쟁 하와이 카라카라다 카이나라가네 이몽 아두다 비비루시도 마마두나 따라가 마사싱 아두 짜리바니네 잉오이 우찌ꯛ나네 마꾸온다 마사싱기 마친작도 마친나 찍라가 타바 마마도 미나 나우리나 까빠가 하토피 마사싱 아두나 마꾸온다 마마나 마코이기다먹다 마친작 보라키니 하이는 마야 까톡두나 nga이바도 아두가 짭 마나가더리바 아이코이 마얌 크라뿐 치나라가 네베마 얌바 얌다바 쟁 하와이 카라카라 카이나라가 비루시네 노이보 까리 하이게 노이보 제미마 아두디 얌나 파이 아이네 나싱아시 마코이 카티엘시다 파미바 마얌 뿌나마 카티엘시다 리쇼 타우리바 오토 타우리바 마얌 뿌나마세 로이나마 아이 와팜도 호도게 ꯑꯗꯨꯒꯅꯦ ꯑꯉꯝꯕ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯤꯕꯤꯕꯗꯅꯦ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯆꯥꯟꯒꯅꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯑꯗꯨꯒꯅꯦ ꯄꯨꯂꯤꯁꯅꯁꯨ ꯀꯩꯅꯣ ꯌꯥꯝ ꯍꯣꯠꯅꯔꯤ ꯍꯥꯏ ꯃꯈꯣꯏꯕꯨ ꯐꯥꯔꯒꯅꯦ ꯃꯔꯥ ꯂꯩꯕ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯀꯔꯤꯅꯣꯅꯦ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯃꯌꯥꯝ ꯂꯥꯛꯏꯁꯤꯕꯣ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁ ꯒꯥꯔꯤ ꯂꯥꯛꯏꯁꯤꯡꯁꯤꯕꯣ ꯂꯥꯎ ꯀꯨꯝ ꯑꯁꯤꯗ ꯂꯩꯔꯤ ꯏꯃꯥꯁꯤꯡꯗꯣ ꯏꯃꯥꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯁꯤꯗꯩꯗ ꯏꯃꯥ ꯊꯔꯣꯁꯪ ꯏꯃꯥ ꯖꯥꯟꯗꯣ ꯆꯦ ꯂꯩꯕꯤꯔꯤꯁꯤꯡꯁꯤ ꯏꯃꯥꯈꯣꯏ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯌꯨꯝꯁꯤ ꯊꯪꯅꯕꯁꯤꯗꯒ ꯂꯩꯕꯤꯕ꯭ꯔꯣ ꯁ꯭ꯋꯥꯏꯗꯒꯤꯅꯦꯁꯨ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅꯤꯅꯦ ꯀꯔꯤ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯌꯣꯟꯕꯤ ꯑꯩꯈꯣꯏꯒꯤ ꯇꯩꯃꯂꯇꯥ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦꯅ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯂꯣꯏꯅ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯈꯪꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯈꯪꯅꯤꯡꯕꯅꯣ ꯁꯣꯝ ꯏꯃꯥ ꯃꯦꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯥꯅꯤ ꯏꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 30ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯀꯩꯊꯦꯜ ꯐꯝꯃꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯏꯃꯥ ꯑꯗꯨꯅ ꯏꯃꯥꯅ ꯈꯪꯕꯗ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯁꯤ ꯀꯅꯥꯅ ꯃꯥꯜꯂꯤ ꯑꯗꯨꯒ ꯏꯇꯩꯃꯂꯇꯥꯁꯤ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯊꯦꯡꯅꯔꯛꯄꯗ ꯈꯪꯉꯛꯄꯗ ꯀꯔꯤ ꯂꯩ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯂꯇꯥꯗꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯩꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ ꯃꯍꯥꯛꯄꯨꯅꯦ ꯅꯨꯡꯁꯤꯕꯅꯤ ꯃꯥꯗꯤ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯅꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯈꯔꯗꯤ ꯃꯌꯨꯝꯗ ꯋꯥꯠꯇꯅ ꯂꯩꯖꯔꯒ ꯃꯆꯥꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯗꯨ PWDꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯃꯄꯨꯔꯣꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯍꯟꯖꯟꯒꯗꯕꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯍꯤ ꯅꯧꯕꯗꯒꯤ ꯊꯕꯛ ꯆꯪꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨꯅꯦ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯄꯦꯟꯁꯟ ꯈꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯍꯤꯡꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯄꯦꯟꯁꯟ ꯑꯗꯨꯁꯨ ꯀꯛꯈ꯭ꯔꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯀꯣꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤ ꯍꯥꯏ ꯏꯖꯠꯁꯨ ꯃꯥꯡꯍꯟꯕ ꯃꯥꯜꯂꯤ ꯍꯥꯏ ꯃꯈꯣꯛ ꯃꯈꯨꯠꯇꯨꯕꯨ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯕꯤꯔꯕꯨ ꯀꯅꯥꯅ ꯍꯤꯡꯗꯣꯔꯤꯕꯅꯣꯅꯦ ꯏꯕꯨꯡꯉꯣ ꯃꯔꯥ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯂꯦꯝꯅ ꯊꯥꯒꯅꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯃꯥꯒꯤ ꯁꯩꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣ
ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠ ꯌꯣꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯦ ꯃꯥꯅꯅꯦ ꯂꯥꯞꯅ ꯀꯣꯛꯊꯣꯡꯗꯣ ꯃꯀꯣꯛꯇꯣ ꯊꯣꯡꯀꯠꯂ ꯌꯣꯟꯒꯗꯕꯁꯤꯡꯗꯣ ꯉꯜꯂꯤꯉꯩꯗ ꯌꯥꯆꯪꯕꯗ ꯄꯨꯔꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯊꯦꯡꯕ ꯐꯥꯎꯕꯗꯅꯦ ꯄꯨꯡ 7 ꯐꯥꯎꯕ 8 ꯃꯈꯥꯏ ꯐꯥꯎꯕ ꯄꯣꯠ ꯌꯣꯜꯂꯒꯅꯦ ꯃꯌꯨꯝꯗ ꯆꯠꯈꯤꯒꯗꯧꯔꯤꯕ ꯃꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯦꯛ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯅꯣꯡꯁꯤꯅ ꯍꯦꯛ ꯆꯨꯁꯜꯂꯦ ꯅꯣꯡ ꯆꯨꯁꯜꯂꯛꯄꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯅꯣꯡ ꯍꯥꯡꯉꯒ ꯃꯃꯥꯗꯨ ꯂꯧꯒꯦ ꯈꯟꯕꯖꯥꯠꯅꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯅꯣꯡꯁꯨ ꯆꯨꯏ ꯅꯪꯕꯨ ꯉꯟꯇꯥ ꯀꯅꯥꯒꯅꯣ ꯆꯠꯂꯨ ꯑꯣꯇꯣ ꯇꯣꯡꯉꯒ ꯆꯠꯂꯨ ꯔꯤꯛꯁꯣ ꯇꯣꯡꯉꯒ ꯆꯠꯂꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯛꯁꯣꯁꯨ ꯑꯣꯇꯣꯁꯨ ꯈꯥꯝꯃꯒ ꯂꯩ ꯏꯃꯥ ꯑꯣꯇꯣꯗꯨꯗꯤ ꯀꯅꯥꯅꯣ ꯑꯗꯥꯏꯗ ꯏꯃꯥꯅ ꯃꯇꯝꯗꯨꯗ ꯈꯪꯕ 이봉아 ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯇꯣꯡꯉꯤ ꯇꯣꯡꯗꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯣꯇꯣꯗ ꯀꯨꯃꯥꯔ ꯀꯧꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯔꯤꯛꯁꯣꯗ ꯏꯕꯣꯝꯆꯥ ꯀꯧꯕ ꯑꯃꯁꯨ ꯅꯣꯡ ꯊꯨꯞꯄꯒ ꯂꯩꯕꯗꯣ ꯑꯩꯅ ꯎꯈꯤꯕꯅꯤ ꯑꯣ ꯀꯨꯃꯥꯔ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯊꯣꯛꯂꯛꯈꯤꯕ꯭ꯔꯥ 이봉아 ꯑꯁꯤꯒꯤ ꯑꯣꯇꯣ ꯄꯥꯔꯀꯤꯡꯁꯤꯒ ꯔꯤꯛꯁꯣꯒꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯝꯒꯅꯤ ꯔꯤꯛꯁꯣꯒꯤꯗꯤ ꯃꯤ ꯌꯥꯝꯅꯕꯨ ꯂꯩꯇ꯭ꯔꯕꯅꯤ ꯏꯕꯣꯝꯆꯥꯗꯣ ꯁ꯭ꯋꯥꯏꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯨꯟꯗꯣꯛꯄ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯊꯥꯡꯕ ꯈꯣꯠꯄꯒꯤ ꯅꯠꯇꯅ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯇꯩꯗꯤ ꯀꯥ ꯍꯦꯟꯅꯕꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯣꯇꯣ ꯊꯣꯛꯂꯛꯄꯗꯒꯤ ꯔꯤꯛꯁꯣꯗꯤ ꯏꯕꯨꯡꯉꯣ ꯂꯣꯏꯅꯁꯨ ꯃꯨꯠꯂꯦꯗꯅ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯔꯝꯕ ꯏꯃꯥꯅꯅꯣ ꯃꯨꯅꯥꯟꯒ ꯆꯠꯄꯗ ꯎꯍꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ 이봉아 ꯑꯩꯅꯦ ꯑꯩꯒꯤ ꯃꯤꯡ ꯊꯔꯣꯁꯪ ꯀꯧꯏ ꯑꯩꯅꯅꯦ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯗꯨꯗ ꯉꯥꯔꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅ ꯆꯥꯛ ꯊꯣꯡꯕꯗꯨꯗꯅꯦ ꯇꯣꯟꯗꯣꯟ ꯈꯣꯏꯗꯒꯤ ꯑꯩ ꯊꯨꯝꯌꯥꯛꯄꯤ ꯈꯔ ꯌꯦꯔꯨꯝ ꯈꯔ ꯂꯩꯒꯦꯅ ꯊꯣꯔꯛꯄꯅꯤ ꯃꯗꯨꯗꯅꯦ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯗꯨ ꯑꯃꯨꯛ ꯆꯪꯉꯤ ꯑꯃꯨꯛ ꯊꯣꯛꯏ ꯑꯩꯁꯤ ꯁꯨꯝ ꯇꯧꯗꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯇꯥꯒꯅꯦ ꯃꯨꯅꯥꯟ ꯍꯥꯏꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯍꯦꯛꯇ ꯆꯠꯈꯤꯕꯅꯤ ꯃꯁꯦ ꯑꯩꯅꯦ ꯏꯃꯤꯠꯁꯤꯅ ꯍꯦꯛꯇ ꯎꯍꯧꯔꯕꯅꯤ ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯕꯤꯔꯛꯑꯣ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯩ ꯍꯦꯛꯇ ꯍꯥꯏꯒꯦ ꯃꯗ ꯃꯥꯅꯒ ꯃꯥ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯃꯈꯖꯥꯏꯗꯨꯗ ꯑꯣꯟꯗꯅ ꯊꯥꯒꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯗꯒꯤ ꯑꯁꯦꯡꯕ ꯈꯔ ꯑꯃ ꯈꯪꯉꯦ ꯑꯗꯣ ꯏꯃꯥꯈꯣꯏ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯋꯥꯐꯝꯁꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯇꯥꯁꯤꯕꯨ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯩꯊꯦꯜꯁꯤꯗ ꯑꯇꯣꯞꯄ ꯃꯥꯒ ꯈꯪꯅꯕ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯔꯣꯟꯕ ꯃꯔꯤꯒꯨꯝꯕ ꯂꯩꯕꯒꯤ ꯑꯇꯣꯞꯄ ꯂꯝꯆꯠ ꯆꯠꯄ ꯂꯩꯕꯖꯥꯠꯂ ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯁ ꯃꯗꯨꯗꯤꯅꯦ ꯆꯤꯟꯅ ꯐꯥꯎꯕꯗ ꯍꯥꯏꯕꯗ ꯏꯕꯨꯡꯉꯣ ꯄꯥꯞ ꯄꯨꯒꯅꯤ ꯏꯃꯥꯃꯤ ꯑꯃꯅꯅꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯤ ꯃꯤꯒꯤ ꯃꯆꯠ ꯍꯥꯏꯕꯁꯦ ꯃꯤꯅ ꯇꯧꯊꯣꯔꯛꯄꯗ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯎꯔꯛꯄꯗꯅꯦ ꯃꯦꯝꯃꯗ ꯑꯗꯨꯒꯨꯝꯕ ꯏꯊꯛ ꯏꯔꯥꯡ ꯑꯃꯠꯇ ꯃꯁꯥꯗ ꯇꯧꯗꯦ ꯃꯥ ꯃꯁꯥꯗꯤꯅꯦ ꯌꯥꯝꯅ ꯅꯥꯟꯖꯩ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯕꯁꯨꯅꯦ ꯃꯁꯥꯗꯣ ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯤ ꯑꯃꯅ ꯑꯅꯤꯅꯒꯅꯦ ꯃꯥꯕꯨ ꯍꯦꯛꯇ ꯐꯥꯗꯅ ꯗꯣꯝ ꯏꯟꯊꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯄꯥꯡꯒꯟꯒ ꯐꯈ꯭ꯔꯖꯥꯠꯅꯤ ꯏꯕꯨꯡꯉꯣ ꯑꯩꯗꯤꯅꯦ ꯃꯨꯅꯥꯟ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯗꯨꯒ ꯃꯨꯅꯥꯟ ꯈꯛꯇꯅ ꯃꯥꯕꯨꯅꯦ ꯍꯥꯠꯄ ꯉꯝꯂꯣꯏ ꯑꯩꯗꯤ ꯃꯤ 2-3 ꯁꯨꯔꯝꯒꯗ꯭ꯔ ꯈꯜꯂꯤ ꯃꯄꯥꯡꯒꯟꯒ ꯐꯈ꯭ꯔꯖꯥꯠꯅꯤ ꯃꯥꯒꯨꯝꯕ ꯃꯨꯅꯥꯟ ꯑꯗꯨꯅꯅꯦ ꯃꯥ ꯈꯛꯇꯅ ꯂꯥꯛꯆꯕ ꯉꯝꯗ ꯃꯥꯟꯗꯦ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯁꯤꯗꯤꯅꯦ ꯃꯨꯅꯥꯟꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯡꯉꯤ ꯑꯗꯨꯒꯅꯦ ꯂꯇꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯕꯗꯅꯥꯝ ꯆꯥꯅꯅꯕ ꯑꯗꯨꯒꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ ꯑꯃꯠꯇꯒꯅꯦ ꯈꯠꯅ ꯆꯩꯅꯕ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯥꯗꯤꯅꯦ ꯃꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠꯀꯥꯏꯁꯦ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯊꯨꯞꯄꯒꯥꯏꯁꯦ ꯇꯥꯞ ꯄꯥꯏꯗꯅꯅꯦ ꯁꯦꯝꯕ ꯉꯝꯃꯤꯗꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯑꯉꯥꯡ ꯑꯃꯇꯪꯅꯅꯦ ꯃꯈꯣꯡ ꯂꯩꯊꯦꯛꯈ꯭ꯔꯦ ꯃꯈꯨꯠ ꯂꯩꯊꯦꯛꯈ꯭ꯔꯦ ꯁꯌꯦꯡ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯅꯦ ꯀꯩꯊꯦꯜꯁꯤꯗ ꯃꯥꯒꯤ ꯄꯣꯠ ꯌꯣꯟꯕꯗꯨ ꯇꯣꯛꯑꯒ ꯊꯥꯎ ꯑꯆꯥꯊꯥꯎꯗꯣ ꯆꯊꯥꯎ ꯑꯍꯤꯡꯕ ꯇꯩꯔꯒꯅꯦ ꯃꯈꯨꯠꯇꯨꯅ ꯁꯦꯝꯃꯤꯕ ꯆꯨꯝꯃꯤꯕ ꯃꯗꯣ ꯃꯥꯗꯤ ꯑꯣꯟꯊꯣꯛꯄ ꯃꯍꯩ ꯑꯃꯅꯤ ꯏꯁꯣꯔꯅꯅꯦ ꯃꯥꯁꯦ ꯄꯤꯔꯛꯄꯅꯤꯅꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯍꯥꯏꯔꯨꯕꯗꯤ ꯑꯩꯈꯣꯏ ꯄꯥꯞ ꯄꯨꯒꯅꯤꯅꯦ ꯏꯕꯨꯡꯉꯣ ꯐꯔꯦ ꯏꯃꯥꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯈꯔꯗꯤ ꯈꯪ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯒꯤ ꯑꯃꯗꯤ ꯔꯤꯛꯁꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯋꯥꯍꯪ ꯄꯥꯎ ꯈꯔ ꯇꯧꯈꯤꯒꯦ ꯗꯨꯀꯥꯟ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯕꯁꯤꯡꯁꯤꯁꯨ ꯑꯃꯃꯝꯇ ꯆꯪꯉꯒ ꯋꯥ ꯈꯔ ꯍꯪꯖꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅꯅꯦ ꯂꯇꯥꯒꯤꯗꯃꯛ ꯑꯁꯦꯡꯕ ꯈꯔꯗꯤ ꯇꯧꯕꯤꯌꯨ ꯅꯈꯣꯏ ꯄꯨꯂꯤꯁꯅꯅꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯊꯤꯖꯟꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯀꯨꯏꯁꯜꯂꯛꯑꯒ ꯀꯦꯁꯁꯤꯡꯁꯦ ꯅꯝꯁꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯁꯤꯕ ꯈꯛꯇꯅ ꯃꯥꯡꯖꯕ ꯑꯁꯤꯕ ꯈꯛꯇꯅ ꯃꯔꯅꯥꯏ ꯇꯥꯍꯧꯕꯗꯣ
이봉어 아따이 떠오르소 라타기 미시 아시기디 아좀 소이되나 부탁비우고 이봉어 소이되나 부탁하니마 마라 레이바 미에도 무난에 해버시 강라바니나 무난부 ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯒꯠꯅꯅꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛ ꯐꯥꯔꯒ ꯃꯍꯥꯛꯄꯨ ꯋꯥꯍꯪꯕ ꯍꯪꯒꯅꯤ ꯑꯁꯦꯡꯕ ꯆꯨꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯔꯥꯟ ꯌꯥꯍꯜꯂ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯆꯩꯔꯥꯛ ꯑꯗꯨꯗꯤ ꯃꯁꯥꯅ ꯂꯧꯖꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯁꯤꯡ ꯂꯥꯛꯑꯣ ꯑꯉꯥꯡꯁꯤ ꯂꯥꯛꯑꯣ ꯑꯁꯤꯗ ꯆꯪꯁꯤ ꯂꯥꯛꯑꯣ ꯐꯅꯤ ꯁꯔ ꯑꯁꯤꯗꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩꯔꯦ ꯁꯔ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯂꯩꯌꯦ ꯁꯔ ꯃꯈꯣꯏ ꯃꯅꯥꯛ ꯆꯪꯁꯤ ꯅꯈꯣꯏ ꯑꯅꯤ ꯁꯔ ꯀꯔꯤ ꯑꯣꯇꯣꯒꯤ ꯀꯨꯃꯥꯔ ꯍꯥꯏꯁꯤ ꯅꯪꯂꯣ ꯃꯥꯅꯤ ꯁꯔ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯈꯣꯏ ꯂꯥꯛ ꯄꯥꯈꯠꯂꯤꯗꯤ ꯁꯔ ꯀꯩꯁꯨ ꯇꯧꯗꯦ ꯁꯔ ꯁꯤꯅ ꯏꯕꯣꯝꯆꯥꯔꯣ ꯃꯥꯅꯤ ꯁꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯔꯤꯛꯁꯣ ꯊꯧꯔꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯔ ꯆꯍꯤ 7-9 ꯁꯨꯖꯔꯦ ꯁꯔ ꯑꯗꯨꯒ ꯀꯨꯃꯥꯔ ꯁꯔ ꯑꯣꯇꯣ ꯊꯧꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯔ ꯆꯍꯤ 2 ꯁꯨꯖꯔꯦ ꯁꯔ ꯅꯍꯥꯟ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠꯁꯤ ꯏꯇꯩꯃ ꯂꯇꯥꯅ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯈꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯅꯠꯇꯦ ꯁꯔ ꯏꯇꯩꯃ ꯂꯇꯥꯗꯤ ꯑꯣꯇꯣ ꯑꯃꯨꯛꯇ ꯇꯣꯡꯗꯦ ꯁꯔ ꯑꯩꯈꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯁꯨ ꯃꯥꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯈꯣꯡꯅ ꯆꯠꯂꯝꯃꯁꯨ ꯃꯤ ꯌꯥꯎꯔꯛꯇ꯭ꯔꯁꯨ ꯃꯥꯏ ꯄꯣꯠ ꯑꯔꯨꯝꯕꯗꯨ ꯄꯨꯕꯤꯒꯦ ꯍꯥꯏꯕꯗ ꯊꯣꯏꯅ ꯃꯥꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯏꯕꯣꯝꯆꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯤꯛꯁꯣ ꯇꯣꯡꯉꯒ ꯂꯝꯕꯤꯗ ꯅꯪꯅ ꯏꯜꯂꯒ ꯆꯠꯍꯧꯋꯦꯅ ꯃꯤꯅ ꯍꯥꯏ ꯁꯤꯕꯨ ꯆꯨꯝꯃꯤꯔꯣ ꯁꯔ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯔ ꯏꯇꯩꯃ ꯂꯇꯥꯗꯤ ꯔꯤꯛꯁꯣꯗꯒ ꯇꯣꯡꯕ ꯃꯄꯨꯟꯁꯤꯗ ꯑꯩ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯑꯩꯒꯤ ꯔꯤꯛꯁꯣꯗ ꯇꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯁꯔ ꯑꯩꯗꯤ ꯂꯛꯅꯔꯤꯕꯅꯤ ꯃꯉꯣꯟꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯣꯁꯦ ꯇꯣꯡꯕꯤꯌꯨꯗ ꯍꯥꯏꯗꯅ ꯏꯇꯩꯃꯗꯣ ꯑꯩꯈꯣꯏꯅ ꯐꯥꯒꯤꯒ ꯇꯧꯖꯔꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯑꯗꯨꯕꯨ ꯁꯔ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯅ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯗꯣ ꯁꯤꯠꯇꯗꯅꯒ ꯂꯦꯝꯗꯅ ꯄꯠꯇꯅ ꯃꯥꯡꯗ ꯑꯣꯏꯔꯗꯤꯅꯦ ꯃꯤ ꯑꯇꯩꯗ ꯄꯤꯗꯦ ꯑꯣꯇꯣ ꯊꯧꯕ ꯑꯗꯒꯤ ꯔꯤꯛꯁꯣ ꯊꯧꯖꯕ ꯈꯔ ꯂꯩꯇ ꯂꯥꯏꯔ ꯁꯤꯟꯃꯤ ꯑꯩꯈꯣꯏꯗꯅꯦ ꯃꯥꯅ ꯀꯧꯔꯒ ꯑꯩꯈꯣꯏꯗ ꯀꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯄꯤꯔꯤꯅꯤ ꯁꯔ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯔꯒ ꯏꯇꯩꯃꯩ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗ ꯃꯔꯥꯟ ꯊꯪꯖꯟꯕꯗꯤ ꯑꯩꯈꯣই ꯄꯥꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤ ꯑꯁꯤꯗ ꯑꯗꯨꯒ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯗꯨꯗꯤ ꯌꯥꯎꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤꯅꯦ ꯑꯃꯠꯇ ꯂꯦꯝ ꯊꯥ ꯐꯅꯤ ꯁꯔ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯕ ꯑꯁꯦꯡꯕꯅꯤ ꯁꯔ ꯌꯥꯝꯅ ꯐꯔꯦ ꯌꯥꯎꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯨꯅꯥꯟ ꯃꯍꯥꯛꯁꯤꯅꯤ ꯃꯨꯅꯥꯟꯕꯨꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯒꯁꯨ ꯃꯨꯅꯥꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯌꯥꯎꯏ ꯍꯥꯏꯔꯤꯕꯅꯤꯅ ꯃꯤ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯤꯈꯤꯒꯅꯤ ꯌꯦꯡꯕ ꯇꯥꯔꯦ ꯁꯔ ꯀꯩꯗꯧꯔꯦ ꯁꯟꯇꯣꯁ ꯁꯔ ꯃꯦꯁꯦꯖ ꯑꯃꯈꯛ ꯂꯩ ꯀꯩꯗꯧꯔꯕ ꯁꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯇꯥꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯁꯦꯝꯈꯤꯕ ꯖꯦ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯇꯤꯡ ꯇꯧꯔꯝꯕꯗꯒꯤ ꯃꯩ ꯍꯧꯔꯛꯄꯗꯒꯤ ꯃꯨꯅꯥꯟꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯒꯅꯤ ꯑꯗꯨꯒ ꯌꯨꯝ ꯃꯩ ꯊꯥꯒꯅꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯜ ꯆꯥꯡ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯝꯖꯤꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯔ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯁꯔ ꯁꯟꯇꯣꯁ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯆꯠꯁꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯀꯩꯗꯧ ꯂꯩꯍꯒꯦ ꯁꯔ ꯃꯐꯝ ꯑꯗꯨꯒꯤꯗꯤ ꯄꯤꯔꯛꯄ ꯄꯥꯎꯅꯤ ꯁꯔ ꯑꯣꯚꯔ ꯀꯟꯇ꯭ꯔꯣꯜ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯆꯪꯁꯟꯁꯤ ꯒꯥꯃꯩ ꯁꯔ ꯈꯔ ꯊꯨꯅ ꯊꯧꯖꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯕ ꯂꯥꯛꯁꯟꯅꯕ ꯍꯣꯠꯅꯁꯤ ꯐꯪꯅꯤ ꯁꯔ ꯊꯧꯖꯤꯜꯂꯣ ꯐꯅꯤ ꯁꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯏꯃꯨꯡ ꯑꯗꯨ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏ ꯃꯥꯡ ꯇꯥꯍꯟꯒꯗꯧꯔꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯍꯟꯒꯗꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯀꯩ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯀꯩ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯂꯥꯛ ꯆꯠꯁꯤꯔꯣ ꯃꯌꯥꯝ ꯆꯠꯁꯤꯔꯣ ꯀꯔꯇꯨꯕꯤꯔꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯨꯞꯆꯟꯕꯤꯔꯣ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯂꯩꯔꯤꯁꯤ ꯃꯊꯛꯇ ꯄꯨꯂꯤꯁ ꯃꯔꯣꯟ ꯂꯥꯛꯁꯤꯜꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯈꯣꯡꯆꯠꯁꯤ ꯕꯦꯔꯥ ꯀꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯈꯨꯝꯗꯔꯣ ꯈꯗꯔꯣ ꯃꯌꯥꯝꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤ ꯃꯌꯥꯝ ꯀꯗꯥꯏꯗꯅꯣ ꯃꯌꯥꯝ ꯆꯠꯄꯤꯗꯣꯏꯁꯤꯕꯣ ꯃꯌꯥꯝꯅ ꯆꯠꯄꯤꯗꯣꯏꯁꯤ ꯀꯗꯥꯏꯗꯅꯣꯕ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯁꯔ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯄꯣꯠ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯕ ꯇꯥꯕꯅꯤ ꯁꯔ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯋꯥꯐꯝꯁꯤ ꯑꯝꯇ ꯍꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯦꯞꯄꯤꯈꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯂꯦꯞꯄꯤꯈꯣ
미암 보너무나 라타 레키데버기데막 미암 파우비리버 텐션 제시나 파우비리버 텐션 다 쾌푸나 막강제 아두가 아이나 하이자닝 와폼티 미암나 또 비리버 모마다 오드나 레키드라바 이때 이만 라타기 타와이도 할라가 마기 학상 아두다 아무나 타와이도 상가 힝은 뭔가거든 쳐 타와이 힝은 뭔가로 하이드나 타박까시 또미나 레신드나 마라레버 미부 파방 엄들가 아이코이도 온천드나 아이코이도 이나 타이나비게 하리브로 아무것도 아비고 인베스티게이션지 야노 파즈나 사타리 아두기 마특다 마라레버 미에도 아이코이나 파나나 바이코이기 마이카이디기 angam bai thak to honari soidena maki mahapu phagani haibasida miyamna thaja bidrishi karigi aigi wadi miyam paramana masida yumai tharaba aduga maduda chenaba singado aikhoi di tangai phadana action lawdu yar matam madudadi miyam paramai khoi bu waro biar oh sargi wafam sidi yamno noning bu pha marale ba mi eduna phaba ngamdraga phaba ngamdaba mi adugu aikhoi na penda badi aikhoi na makhoi gi mayum mai thab matamda onsil laga aikhoi oina phabi ge hariba sinadi sir karam matamda itai mala tagi justice potor ko dirge sir adudi mayamna yum mai tharga achumba justice potor ko doribro marale ba munamnu miyamna phaba ngam ga doribro natraga law amadi police lehelgum saibro lebaga si mana thokpa ningba mana ningba pa madu torga angam ba set no khoi chanar saibro aikhoi bu thaja bidaba to aina seng hairibas marale ba mahaka do soidena phadna pothokre miyam mangda aikhoi na mahak phare hebase soidena kangan gan adugo aikhoi na mahak miyam do sinabadi gar mahak ti aina serak pirakadaba mahana tawjaki ba thabak adugi aina serak pirakpodan mahak kadai dalei mahak kaidoni केस असिदा तसेनम की करी करी सथक्रे हेबदो मदुगी इन्वेस्टिगेशन अदु मपुंग फाने खुनि सथरिंगेदा मियाम असुमना तोबुसिदी केस असि ममाई लेरग सथखिनबगी अचौब मरम अमखं मदुना थोनिंगदा बथौदो क्या थोलपिए मत मदुदा पुलिस अखोइबु मियाम वारोरकन अखोइना मियाम कंट्रोल तौनबु होनबदा मॉब बॉम्ब न चिंबा तोंगा तोंगा रबर बुलेट न चिंबा कापपे मत मदुदा मिचम प्रजा सिंह शोक पपन बे योरपे मरमदी आइनगे मायुक्त लेबु खुदिमक्ति अखोइदि कंट्रोल तौनबु होनबा हाइबिसिना अखोइगी थों मत मदुदा मियामना पुलिसना मरालेब मी फाब ngam mi samdo onchinduna aikoina phu chai haiduna aikoi bu badram tor ko dori aikoina miyam punomta har warning tor bisin aikoi bu aikoi gi thau to honbi aikoi ni thau torok to matungda miyam gi hau hogat biu aikoi gi thau to jeringe aikoi thabak loidringe da miyam na irang sangatuna leibak asi kaina na ba amadi case asibu na thaina na ba honabiga imung manungi awaba da saruk yaba kari su kaiba leiti imung manungi awaba da masida ekoina emotion sagalaga mi gi mal sang manghan ba haibaduna case asi na thaina na bu hona bane haibisi miyam na kopigun imung manung asibu dom na thamoi sena miyam ponoma na thamoi sena nungsirabadi imung manung asigi achumba puthokna bu hona bada police na lawriba thogang sta miyam na cooperation pibi aikoina mihat pa du pha na bu hona bada thinthan nan bagi dama case asi na thaina nan bagi dama miyam na sumna irang hodunu lerbadi karamba matam da koina achumba puthokador aikoina haribistu yabi अथुब मतमदा मुना तसेना केस असि मरी लेना महाक चेनर मतारगदि महाक पु कैसुम संग थम हाइबसे अखोइगे लेंद्रब पाना मसिद मियाम पुनमना याबियो मसिगी मतुंगदा अखोइना करिगुम एक्शन लौखत्रबा अखोइना तुमिना लेसन कि बतारबदि मियामना यामना डेमोक्रेटिक ओइब मोंगदा मियामना वाकत मिफम फम्बि तोंगा तोंगा डेमोन्स्ट्रेशन तौबिए अकाई अतोइ थोक्तबा सरकार गे लन थुम सोक्तबा पब्लिक की प्रॉपर्टी सोक्तबा हाइबसे मसिना असुम ओइगदोरिबे चुमना चलिबा केस असिबो नाथैना मियाम पुनमना होनबिगिनो हाइबसे मियाम पुनम थाइजरि मियाम थानबिरो मियाम पुनम थानबिरो अखोइ पर्सनल से लोइना मक कंट्रोल तोक्समता मियाम पुनम अखोइना हाइजरि बिसे अमुक तिनबियो करिगम अखोइना तुमिना लेसन खबदि मियाम होरबि होदिगे अखोइना हौसि याम कनक सथरिगे मतमसिदा मसिबो काइना ब थुगाइना ब होनबिगे आइना हाइजरि बिसे मियाम पुनम थानोंसि अमुक थानबिरो मियाम पुनम युम थानबिरो फरे सर मसिगिदि सरना हाइबसे अखोइ मियाम पुनम हंजरि अदुगा सर अथुब मतम नि हात पुथोपिद्रबदि अखोइना हौरबि हौसि म्याम खंबियो मसिदगी हेनबा अकन बै हौ अखोइ संगसिलकनि करिसु काइबा लेते अदुबु इहौ संगसनबा मतमदा यामना डेमोक्रेटिक ओइना संगसिंगदबनि म्याम हनबिरो म्याम अमुक हनबिरो चे अखोइ मादो अदक मपोक्सिगे लारोइ कोइ चे मपोक्सिमगे मादो लारोइ कोइ चे खरिनो थोइनो नंगना मु पुनिंग सोंथना बवंगांग लेदु इमागे सिबा मसा फंगलबदुदि तमथिना मिनुंग सिखंगदना इमादु मखोंग मखुट पुल्लगा तुरेंदा थादा बिरमलबदुदि चे अंदक मपोकिदि कोइमा मपोक्सिमगे अमखनाइ खोइगा उनररोइ कोइ चे इमा
ꯅꯪꯕꯨ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯃꯥ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯑꯍꯟꯕꯤ ꯊꯣꯏꯅꯣ ꯇꯥꯃꯣ ꯂꯩ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯕ꯭ꯔꯣ ꯏꯉꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯌꯦꯡꯉꯣ ꯁꯨꯃꯥꯡꯗ ꯑꯩꯅ ꯄꯨꯁꯜꯂꯛꯂꯤꯕ ꯄꯣꯠꯁꯤꯡꯁꯦ 이마가 띠나는 뭐 그텐 펌한바 이마 메마 이마 잔토 이마 타로자 아드가 아코이 베드도 두칸 펌바 미메 함드나 아코이기다 먹드나 해두나 쨍하와 얌피레 이마드나네 마나 힝레갱이 맞담다 마나 아파바 상가 떠럼바 이마드나 그텔 펌링에다 미기 누가이나바 미기 눅시나나바 미기 하라우나나바 각다 이마나 떠럼바드데 이마가 띠나람바 싱가시나 뺀비두나 삐럭리바 येंगो अदुगा लेखाइसिगी मिमी हामनने नसी थोइबगी युम अदुगा फट्रब मुनानगी युम मै थाखि मतुंग माहक्कि मचिन मनाउ लेरिबा मयाम अदुगी सु मै थागने हाइदना मियाम इरांग हौरक्तना मै थाननबा चटखे अदुगी मतुंगदा पुलिस लाक्तना नमदना युमदि थानखिद्रे मखोइगी युमै थाबा पामथि मखोइगी इमुंगी लन थुम मंगहनबा अइना पामथि अइना पामथि इमागिदमक अचुम्बा इमागिदमक अचुम्बा अइगी इमाना करी लानखिबन अइगी इमाना मुनाद करी लानखिबन मुनान नंगना लोतना पुलिस की मखुत्तगी नंगना लोटपा ngamkrabasु ꯑꯩ ꯈꯨꯠꯇꯒꯤꯗꯤ ꯅꯪ ꯀꯩꯗꯧꯉꯩꯗ ꯅꯪ ꯂꯣꯠꯄ ꯉꯝꯃꯣꯏ ꯅꯪꯕꯨ ꯑꯩꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯅ ꯃꯇꯨꯛ ꯀꯛꯇꯨꯅ ꯏꯃꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯣ ꯑꯩ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯃꯗꯨꯕꯨ ꯉꯝꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯅꯣꯔꯣꯛ ꯇꯥꯁꯅꯨ ꯁꯥꯒꯩ ꯄꯨꯝꯅꯃꯛ ꯅꯣꯔꯣꯛ ꯇꯥꯁꯅꯨ ꯅꯪꯕꯨ ꯃꯇꯨꯞ ꯇꯔꯦꯠ ꯊꯣꯛꯅ ꯀꯛꯂꯒ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯨꯅꯥꯟ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯃꯇꯨꯞ ꯇꯔꯦꯠ ꯊꯣꯛꯅ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯇꯥꯃꯣꯆꯣ ꯇꯥꯃꯣ ꯂꯩꯈꯤꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯇꯥꯃꯣꯒꯤꯁꯨ ꯏꯃꯥꯅꯤ ꯑꯗꯣ ꯇꯥꯃꯣ ꯄꯨꯂꯤꯁꯇ ꯐꯥꯍꯟꯁꯦ ꯇꯥꯃꯣꯅ ꯀꯔꯤꯒꯤ ꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯅ ꯐꯠꯇ꯭ꯔꯕ ꯃꯥꯕꯨ ꯇꯥꯃꯣꯒꯤ ꯈꯨꯠꯅ ꯀꯔꯤꯒꯤ ꯍꯥꯠꯀꯗꯒꯦ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ ꯃꯤꯒꯤꯗꯃꯛꯇ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯤ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯤ ꯏꯁꯣꯔꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯥꯅ ꯇꯧꯖꯈꯤꯕꯗꯨꯒꯤ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯐꯪꯖꯁꯅꯨ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯑꯣꯏꯁꯅꯨ ꯇꯥꯃꯣꯆꯧꯅ ꯃꯥꯕꯨ ꯍꯥꯠꯂꯕꯗꯤ ꯇꯥꯃꯣꯆꯧꯁꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯀꯅꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯦ ꯇꯥꯃꯣꯆꯧꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣꯆꯧ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯑꯍꯟꯕꯤ ꯊꯣꯏꯅꯣ ꯆꯨꯝꯃꯦ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯆꯨꯝꯃꯦ ꯐꯠꯇ꯭ꯔꯕ ꯃꯥꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯕꯨ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯏ ꯃꯥꯕꯨ ꯃꯐꯝ ꯀꯩꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯣ
ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛꯄꯨ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯄꯤꯔꯛꯄꯗꯨꯅꯤ. ꯃꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ. ꯃꯗꯨꯅꯤ. Come on. Lo, ꯐꯝꯁꯤ ꯂꯥꯎ. ꯑꯊꯨꯕ ꯃꯇꯝꯗ ꯃꯨꯅꯥꯟꯒꯤ ꯂꯩꯐꯝ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗꯧꯔꯤ. ꯁꯟꯇꯣꯁ, ꯁꯔ. ꯃꯨꯅꯥꯟꯒꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔ ꯁꯔꯚꯤꯂꯦꯟꯁꯇ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯥꯏ ꯐꯣꯟꯗꯨ ꯑꯣꯟ ꯁꯨꯡꯇꯧ ꯇꯧꯗꯦ. ꯃꯍꯥꯛꯅ ꯂꯣꯀꯦꯁꯟ ꯑꯣꯏꯔꯦ. ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯄꯨꯡ ꯐꯥꯕ ꯆꯞ ꯆꯥꯕ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯅꯁꯨ ꯐꯪꯏ. ꯄꯣꯁꯃꯣꯔꯇꯦꯝꯗ ꯐꯪꯉꯤꯕ ꯃꯍꯥꯛꯀꯤ DNAꯒꯤ ꯔꯤꯄꯣꯔꯠ. ꯃꯍꯥꯛ ꯃꯁꯥ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ DNAꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯂꯧꯔꯒ ꯑꯅꯤꯗꯨ ꯃꯦꯠꯆꯤꯡ ꯑꯣꯏꯕ꯭ꯔꯥ ꯃꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯣꯛꯏ. ꯍꯧꯖꯤꯛ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ DNAꯒꯤ ꯁꯦꯝꯄꯜꯁꯦ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯪꯗꯦ ꯅꯠꯇ꯭ꯔꯥ? ꯁꯔ, ꯆꯤꯡꯅꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤ 3-4 ꯂꯩꯔꯒꯁꯨ ꯁꯔ DNAꯒꯤ ꯁꯦꯝꯄꯜꯁꯤꯗꯗꯤ ꯃꯤ ꯑꯃꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯁꯔ. Anyway, ꯃꯤ 3-4 ꯁꯨꯔꯒ ꯃꯤ 3-4 ꯑꯗꯨꯅ ꯏꯖꯠ ꯂꯧꯕ ꯌꯥꯎꯈꯤꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ. ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯃꯊꯟꯇꯅ ꯆꯠꯊꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯁꯨꯛ ꯇꯝꯊꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯄꯨ ꯁꯤꯔꯁꯅꯨ, ꯇꯥꯎꯊꯈ꯭ꯔꯁꯅꯨ. ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯅꯤꯅ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯄ ꯌꯥꯏ. ꯁꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨ ꯐꯪꯂꯕꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯇꯕ ꯌꯥꯏ. ꯃꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ. ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯅꯝꯕꯔ ꯁꯤꯖꯤꯟꯅꯕ, ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯑꯇꯣꯞꯄ ꯁꯤꯝ ꯍꯥꯞꯄꯒꯤꯗꯤ ꯁꯔ ꯑꯗꯨꯒꯨꯝꯕꯗꯤ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯂꯩꯇꯦ. ꯃꯗꯨꯒꯤ ꯅꯣꯂꯦꯖ ꯀꯥ ꯍꯦꯟꯅ ꯃꯉꯣꯟꯗ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯁꯔ. ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯝꯕꯔꯁꯤꯡꯗꯨꯗꯤ ꯁꯔ ꯃꯈꯣꯏꯒꯤ CDR ꯔꯦꯀꯣꯔꯗꯇꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒꯅꯤ ꯁꯔ. ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ. ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯀꯔꯥꯏ ꯂꯩ, ꯃꯈꯣꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ. ꯃꯈꯣꯏꯒꯤ ꯅꯝꯕꯔꯗꯨꯗꯤ ꯍꯧꯖꯤꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ? ꯁꯔ ꯍꯧꯖꯤꯛꯀꯤꯗꯤ ꯃꯈꯣꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯦ. ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯤ ꯁꯔ ꯂꯣꯀꯦꯁꯟ ꯂꯩꯔꯅꯤ ꯁꯔ. ꯑꯊꯨꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨ ꯎꯅꯔꯒ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯂꯩꯐꯝꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ. ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯒꯨꯝꯁꯤ. ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯊꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯐꯥꯔꯒ ꯇꯛꯈꯠꯂꯒ ꯍꯪꯉꯒ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯪꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨ ꯇꯁꯦꯡꯅ ꯀꯤꯕꯗꯒꯤ ꯂꯣꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ. ꯑꯃ ꯑꯣꯏꯔꯦ ꯂꯣꯠꯄꯒꯤ ꯃꯔꯝꯗꯨ ꯐꯥꯔꯒ ꯍꯪꯉꯒ ꯋꯥꯍꯪ ꯄꯥꯎꯕꯗ ꯈꯪꯒꯗꯕꯅꯤ. ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯁꯔꯚꯤꯂꯦꯟꯁꯇ ꯂꯩꯕ ꯅꯝꯕꯔ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯁꯤꯝ ꯁꯤꯖꯤꯟꯅꯔꯒ ꯑꯇꯣꯞꯄ ꯁꯤꯝ ꯑꯃ ꯑꯣꯄꯔꯦꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯅꯝꯕꯔ ꯑꯗꯨꯒꯤ CDR ꯔꯦꯀꯣꯔꯗ ꯃꯗꯨ ꯔꯤꯄꯣꯔꯠ ꯂꯥꯛꯕ꯭ꯔꯥ ꯔꯥꯖꯦꯟꯗ ꯂꯩꯕ꯭ꯔꯥ ꯍꯪꯉꯁꯤ. ꯔꯤꯄꯣꯔꯠꯇ ꯂꯩꯔꯕꯗꯤ ꯃꯗꯨ ꯄꯨꯔꯒ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯆꯠꯅꯕ ꯇꯧꯁꯤ. ꯐꯒꯅꯤ ꯁꯔ. ꯂꯥꯎ ꯆꯪꯁꯤ ꯂꯥꯎ. ꯔꯥꯖꯦꯟ ꯁꯔ ꯑꯅꯧꯕ CDR ꯔꯦꯀꯣꯔꯗ ꯂꯥꯛꯕ꯭ꯔꯣ? ꯁꯔ ꯁꯤꯗ ꯂꯩꯖꯔꯦ. ꯀꯗꯥꯏ? ꯁꯤ ꯂꯩꯖꯔꯦ ꯁꯔ. ꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏꯒꯤ ꯊꯣꯏꯕ ꯍꯥꯏꯕꯗꯨ ꯁꯔ ꯃꯥꯒꯤ CDR ꯔꯦꯀꯣꯔꯗ. ꯃꯥꯒꯤ ꯅꯝꯕꯔꯁꯤꯗ ꯑꯅꯧꯕ ꯅꯝꯕꯔ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ, ꯃꯅꯥꯎꯅꯨꯄꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯔ ꯑꯗꯨꯗꯤ ꯂꯩꯇꯦ ꯁꯔ. ꯑꯗꯨꯗꯤ ꯊꯣꯏꯕꯒꯤ ꯂꯣꯀꯦꯁꯟ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ. ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯆꯠꯁꯤ. ꯃꯍꯥꯛ ꯐꯥꯒꯠꯂꯒ ꯑꯩꯈꯣꯏꯅ ꯍꯪꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯉꯝꯁꯤ. ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯊꯣꯏꯕꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯣꯠꯂꯤꯕ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ. ꯒꯃꯩ ꯁꯔ ꯈꯔ ꯊꯨꯅ ꯑꯃꯨꯛ ꯊꯧꯅꯕ ꯇꯧꯁꯤ. ꯐꯒꯅꯤ ꯁꯔ. ꯅꯨꯡꯉꯥꯏꯔꯦ. ꯏꯅꯥꯎꯅꯨꯄꯥ ꯑꯐꯕ ꯑꯃ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯁꯤꯗꯒꯤ ꯀꯔꯤ ꯂꯧꯔꯣ? ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯐꯪꯗ꯭ꯔꯦꯗꯅ. ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯅꯅꯕ ꯄꯨꯂꯤꯁ ꯂꯩꯇꯦ. ꯌꯨꯝ ꯃꯩ ꯊꯥꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯩ ꯊꯥꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯀꯤꯗꯨꯅ ꯉꯁꯤꯗꯤ ꯂꯥꯛꯑꯦꯗꯅ. ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯈꯪꯗ꯭ꯔꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯁꯨ ꯑꯃꯨꯛ ꯇꯥꯛꯁꯤꯟꯗꯨꯅ ꯃꯤꯅ ꯇꯝꯁꯤꯟꯈꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯗꯅ. ꯃꯣꯏ ꯇꯥꯃꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ? ꯅꯅꯥꯎ ꯅꯨꯄꯥꯗꯨꯅ ꯄꯨꯂꯤꯁꯇ ꯆꯪꯉꯒ ꯁꯔꯦꯟꯗꯔ ꯇꯧꯕ꯭ꯔꯥꯁꯨ ꯇꯧꯗꯦ. ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ? ꯀꯝꯗꯧꯔꯒꯦ ꯍꯥꯏꯕ? ꯃꯥꯒ ꯀꯔꯤ ꯄꯥꯎ ꯐꯥꯎꯅꯔꯨꯅꯤ? ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯈꯪꯗꯦ. ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯪꯉꯒ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯕꯨ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯦ.
소이 섭 독선 그러가 마나 마기 누피 안강 부르가 아이 코이다서 가작다 해라무드나 아림다 해람다보다 마나 핵다 로드 크리버니 레호리버니나 용마드데 코이네 레호리버니니 미야 보노무나 톰잘락다나 아이 코이다 핫가도 부기 똑가도기 또리 매압도 우레다나 그래올리 카이데 사우르부 야바나티 미기디 뭉기 마마 하마 레이트리버니도 하테 텍텍텍 수자다나 마나 하마 싱요나 힝자리버 누피 아마가 마가 쌍미나라가 나티 마나 누피에두부 핫트라바디 마나 핫트라바디 까나나 핫가도리노바 누피두가 마가 짝미나 케바 미나 우레 마나 미나 캉다나바 또부수 나티 아두가 마나 마가 짝미나바수 이 하이다나 미나 하이나리 마두다기 마나 팟 용 마두다 라가 마기 누피 안강 부르가 통론 칠러가 sat기바 아이 코이다 호이 마이 까리마타 해람다 마게 시금바 마기 네사라시다 아이나 마부네 아이 뽀맨나바이 나오네 해바세 아이나 마부 하이봉 감드라바네바 미기 매ям 레카이 두기 마망다 미로추 타레도 이랄 레이타네 이랄 레이바 해부두 타르바니 코이나 젤리바시디 레카이 미야마 두 기바데기 젤리바니네 이랄 레이바기 코이나 터벅 터르무두 야오르부기 나티 아이바 감동니 떠르시디 마나 꼭 폴리스타 짱자드나 마사기 말하니 알아바디 코이나 레카이 두다 한잔드나 레이루바디 야가니 담방감데 까리 통가다바 모이 바보 용 까이가이도 마이 타레 하이두부 아이 코이가 로이네 싸자노 로이네 마이 코이가 tum드나 싸자라 하이바 코이기 막디 야우드리 말레 아이는 고피에다 한거니 아이 코이기디 야우데 아두부 아이 코이기수 타나나바 마시 매얌 짱드나 로이노 흡잘라미 아이 폴리스 매얌나 파자나 ngakpadigi 어째 나친 타드레 하우직수 마팜 아두도 폴리스나 ngaktana 레이 하이바 와팜신 루리바디 고페나수 나나 누파도 까라이 레리노나 항에 아이는 마가 파우 파우나데 마가 파우 파우나데 아이 레카이 미얌다 이 파우 타마케 하우직 아이수 끼바기 로리바니 사이수 싱가시가 시닝다바기 로리바니 미얌게 사우부도 코이다 타이나라 까니 하이드나 로리바니 하이드나 아이노 고페다 타모이 셴나 하이키바니 아두가 아이네 레리 마팜지 까다이드노 항각바다 아이노 루나 티나 크라비 마나바도 아이기 레이팜마세 이나 하이키드라바니네 아이나 파리 모이 타모 아도 코이기 무나한도부 폴리스도 꼭 장자라가 마나 마란도 야바나 파트라이바 마나 로라가 수마이나 또버시나 아이 코이 뿌나마 이로이바 이따바가 하이바가 루멘나다나 코이 이랑미나바금 아이 코이게 폰치에시수 로이바 타리니 모이 빠부 아두니네 마마 부직 까리노네 떠우도리시보 까리노바 떠우도리세 하자파 마마타 레이바 나티에바 까리노 폴리스키 가리니나 까마이 통니 모이 빠부 아시디 까마이 통니 아쿠이 찌앵가드라 찌엔베 야라로이 마마 찌엔베 야라로 아시앵바 하이바 나타로 파이마타 레로 곰들어 정들어 카투 에이 시안 기는 만인가 저로 가서 예서 카투들 아시다 랩레 용 어때 용 만나오는 방에도 만인 바로 생기네 뭐네요 서 솜 토이바 마니 서 까리기 노이디 로리바 나코네 미 할라가 로리 시가리기 노바 서 아쿠디 미 핫베 여자디서 아쿠디 미 핫베 여기 나코네 미 핫베 여자디 그도 로리노 그도 로리노바 पुलिस लेडी पुलिस स्टेशन द संजर हो गया द्रो नहाने की नखोई ने लो अतने ले रहे नखोई थी बता क्या वाई खमरा आयो ननाउनु पकाले है सर एखोई दिनाउनु पकाले फम त सेना खंजे दिस चिन थी दी गनु ने ननाउनु पादर मी हात पम ओइरे मयाम पम ओइना मुक चिन थी पम ओइ बिरि ब्रो अमुक तो सेना बियो अदोंग इनाउनु पामु नां कराइले हायो सर असेंगमनि हाइजरिबिसि सिदा लेपिबिसि आइगि नुपिनि आइ इसासिंग योक्प ngamdana magi ai tasengna aigi inaunupagi leifam khangdaba sengmani ibungo asengmani aikhoidine lekai miyamgi ihoudu kibadagi mafam asida chenjarakhibani ni aikhoidi adugumba thabak aduda aigi puroibani yawba leiti numida do madi yumdagi suma pancha thokchati lekai miyamna han ba hangba lakpadudane कीदना खोसु करीनो ngahakti lekai miyam haibadu tarami ada inaunu pagi yumdu thong lolaga mana hek chien khibadu dadi moigi thong lon badu ka kariga miyam gi mong ma to yum mai tha ki badu dane akoi adum chielaba akoi aseng mani bungo akoi taseng namaki mana police ta surrender tawdriba karigino mana karigi damakta hoji phobu lotan leidibano haidana koi so ninda torami ben akoi gi su isai su adugane unamak leidibani na
ꯑꯩꯈꯣꯏ ꯌꯥꯎꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯖꯗꯕꯅꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯕ ꯃꯥꯅꯅꯦ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯂꯣꯜꯂꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯗꯣꯝꯗ ꯐꯣꯟ ꯇꯧꯔꯕ ꯑꯩꯈꯣꯏꯗ ꯂꯣꯠꯂꯣꯏꯗꯕꯅꯤ ꯁꯦ ꯅꯝꯕꯔꯁꯤꯗ ꯂꯩ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ ꯑꯗꯨꯒ ꯈꯪꯅ ꯈꯪꯅ ꯂꯣꯠꯁꯤꯜꯂꯝꯕ ꯇꯥꯔꯕ ꯅꯅꯥꯎꯅꯨꯄꯥ ꯐꯥꯔꯀꯥꯟꯗ ꯅꯈꯣꯏ ꯆꯦꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯋꯥꯔꯧꯕ ꯌꯥꯔꯣꯏ ꯑꯩ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯣꯠꯅꯈꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯏꯅꯥꯎꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯂꯕ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯕ ꯃꯥꯕꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯃꯐꯝ ꯍꯥꯏꯕꯤꯔꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯈꯤ ꯁꯔ ꯁꯔ ꯀꯩꯗꯧꯔꯦ ꯁꯟꯇꯣꯁ ꯀꯩꯗꯧꯔꯦ ꯁꯔ ꯁꯥꯔꯖꯦꯟꯅ ꯑꯞꯗꯦꯠ ꯑꯃꯈꯛ ꯄꯤꯔꯛꯑꯦ ꯀꯔꯤ ꯍꯧꯖꯤꯛ ꯃꯨꯅꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯤꯅꯤꯠ 5ꯃꯨꯛ ꯊꯥꯔꯝꯃꯒ ꯐꯣꯟ ꯑꯁꯤ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟꯗꯤ ꯁꯔ ꯂꯣꯀꯦꯁꯟ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯔꯖꯦꯟ ꯑꯞꯗꯦꯠ ꯇꯧꯔꯛꯑꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯑꯞꯗꯦꯠ ꯇꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯟꯅꯕ ꯇꯧꯁꯤ ꯒꯥꯃꯩ ꯁꯔ ꯒꯥꯔꯤ ꯊꯨꯅ ꯊꯧꯅꯕ ꯇꯧꯔꯣ ꯐꯪꯅꯤ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯪꯂꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯥꯒꯠꯂꯒ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯗꯣ मफम असिद लई हाइबो वाफम अखोन मियाम हाइदोक करिगुम्बा अदोनो मफम असिदगी अमुक चेनख्रबा अमुक लोटख्रबा आइबु वारोबिगन सर अखोय करिमत चेंजरसा गमाई गाड़ी थरो फगरे सर Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Anana Thagacharing asigi Inspector Tayay Chahunga Marfuga Mapan Subatangka Tabiribasing Nasigi birthday Taribasing the Yapa Mongol Puna Pemina Silonana Masigi Matanga Yamna Pibirakpa feedback Patok Sabakitan Zadalochiki Lai Mayum Nirupama Demi the Tarop Sara Usaranjan Sharma Loinana Punima Devi Granddaughter Gunamani Sharma Mavanang Audre Gisela Sanu Sanabam daughter of Sanabam Kiranjit Singh and Hawizam Pratima Devi of Yaripok Yambe Makhalikai. Many happy returns of the day. So granddaughter of Gunamani Sharma and
Laimayum Ongbi Santibala. Address Govindra Gram Maning. So Thagachari Hanana many happy returns of the day. Nungairaba Domadongi Nungshiraba Ichab Asigidamak Loina Naishu Asigidamak Yaifa Mangolo du Pijari. Miyamna pibirakpa feedback amadi comment kara walo silakpada pajabagi tanja adong lojari. Romi Kumantem sir wari siam nungsi makhangai jari hayingi na takpiri. Thagachari Romi Ligla happy birthday to all takpiri Sonia Tongam Thagachari sir ngasigi live taba yawbo fangjari haina takpirakpa. Wari se hauding asi fauba tajabada gyan lok sing yam ojei na tapiri. Thagachari Sonia Tongam sigidamak aduga Ranjida Kesam musigi wari se yam nungsi yam sukapi. Ngamkai leitana thagachari haina tapiri thagachari. Wai punsi sir yamna nungai mathangi episode amuka hena. Hazagani Kalena Tapiri Thagachari Waipunsi Arun Khetri Thagachari Sir Ayengdi Munal Parani and Tapiri Thagachari Yiminasi Marina Ngatam Thagachari Sir Nasi Warisita with the Yamna Nungaiti Masas Singdugi Madukari Waramani and Tapiri Bimala Norim Thagachari Asigi Tanko Gamna Nungaiji Metigi Pita Kibakongi Natapirapa Doinana Sir Munando Warak Piuko Tapir happy birthday to all Tapiri Arun Takelamum Thagachari Patkidaba Patkidraba Munan Faraga Matik Janatandi Piduna Machahungi Penba Ohenaba Napire Thagachari Tokpo Maton Sarwari Yamno Nungai Machin Mana Ohum Mama Yaudan Hingbado Nungai Tena Tapire Tokpo Maton Thagachari Sarwari Yam Nungai Jay Machin Mana Ohum Mama Yaudana Hingmanungai T Natapirapa TAs Nenaton Singh Kuraiza Memi Inspector TI Latagi Misigi Damukti Investigation Chataba Thagachari Munan Tuna Fabio Natapiri Thagachari Binodini Komdra Sangasigi Wari Machin Manau Ahungi Awawa Yanungai T Natapiri Naurem Bembem Chakreda Padring at Loikre Big Garani Sogol Sem Thagachari sir Wari Sinumai Thagachari in Tapire Duga Naucha Laisram Inspector Tayagi Wari Se Sukimati Pazai sir Thagachari in Tapire Santi Pukrambam Sangasigi Wari Yamno Nuai Lata Hatpado Matik Chabadandi PBU Site Islamuddin Thagachari Manikanta Sanambam Thagachari Manikanta Sanambam after a long time was live Yawiba Loina comment Pipirak Pahitare Nasigi Wari Asi Amna Nungai Dosar live Sinuktigidi Yogzening Bani Yogzabadingam Jadi Nonga Lakadi Dumak Tazi Natapiri Thagachari Manikanda Nawakisam Sarwari Siyamna Hainingai Leitana Nungsi Sir Malim Sida Imadagi Henbalaiti Adabu Imana Lekidragadi Masasingi Tamoida Faurungadaba Nungaitabado Kalubadi Yamna Nungaitaba Fawi Germany Nawakisam Ima
ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯁꯨꯡꯈꯪ ꯈꯪꯉꯣꯏ ꯏꯃꯥ ꯂꯩꯇꯕ ꯃꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯅ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯡ ꯅꯣꯡꯃꯗꯤ ꯏꯃꯥ ꯁꯣꯏꯗꯅ ꯂꯩꯔꯣꯏ ꯃꯇꯝꯗꯨꯗ ꯀꯝꯗꯧꯏ ꯍꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯊꯥꯕꯝ ꯇꯔꯥ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯃꯤ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯈꯣꯡꯆꯠꯇ ꯂꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯉꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯏꯟꯁꯅ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯁꯤ ꯃꯔꯝ ꯈꯔꯗꯤ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯕ ꯁꯥꯕꯗꯤ ꯉꯝꯗꯕ ꯀꯌꯥ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯃꯤ ꯁꯥꯕ ꯉꯝꯗꯦ ꯑꯉꯛꯄꯅꯤ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ episode asimak haijaba tare mi amana imagi mathanungda mi amana matau karamna mi oirakpa madugi haitare aina so mayamda su lauthokchagiba pungningi warolda matau karamna mi amana imagi pungda mi oirakpa ge habas madugi tangkaki journey ma ai mate ama samjarakke video yauna aina hajakhiba madu uru matam yam nuksiba asumna nungsi ikraba khongchat amada lakbadani kanana mama luna tawi kanana mama theina tawi machana mama phuba yauribni haitare anyway thagachari nawake sam sinwari moiraga oinam jackson sarte aise Thawbal district amukta thambiradi na tapire kaisu kaiba leite oinam jackson leina dum khan bibi ai wafam amada honga dum tar case me empire leirisni ताबा नुंगाइना बनी हाइतारे वारी दि लोइना मणिपुर की मफम मपान द थोकिबा क्या पला पुनसिलगा दुम याव डीजे धनंजय चोंगथाम हैप्पी बर्थडे न तापिदे थागचरी डीजे चोंगथाम थैंक यू सो मच नाउ डीजे लाइव तो योबिरकपा थैंक यू सो मच रंजिता कैसाम हैप्पी बर्थडे तापिरे कॉन्सम बिमला हैप्पी बर्थडे टू ऑल हैप्पी बर्थडे वियू न तापिरकपा इबीआई थोपम सर चुम्बगी दमाक इंस्पेक्टर ते आई थागचरी सर ngasiगी khangaboki seidu yumda tai athokpam da tapiri hoi thagachari be athopam khangaboki seidu lila du ya kidre sei saga lila khra horaga sei ho mari sakpa du nong khraga dum tare sei sungjak saktringe degi haitare kainouda hoi drummer haitare kainouda gini my family mayumda haire hoji bhawa lila kaidribran somna nong khongbaga akhak arau loire soidana lila kairani na hairakpani sei sunga hodringa after pungkhai magi mamang da haitare adu matungda i sei sakpudu loiraga dum haithare upai legide pungkai kaire haitare nauba wahingbam tana loiba phau taningbani haying amung hai ke dori election gi space tab de yamna nungai thagachari dhamen kongba happy birthday to all romi khomantem babita haisnam yamna fasenga sigi pisho sena tapire chinam nak kisor thagachari tokpamaton happy birthday to all sananu devi thagachari tamocha thagachari kaisam ranjita once again pile nong thomam thagachari happy birthday to all tapirakpa binodini thagachari bem chalai maten tha lata yuwari se yamna nungsi tapiri chite konthojam sir lambi de chatpada police personnel singna duty tawraga lerambase sarte ai gangwei mayham se makhoisu tasengna leiri boiningure yamna nungsi sar tapire thagachari chite kanagumam so live to dum haibirakki yaw lambi the police personnel myam lepaji gangwei ga inspector te ga yaw jala kana khalli ga na haibibu thagachari police personnel na police na phaba thabak tobuse aina hek angang oringe digi haitar class 3 ka bakanda hindi film am yenge haitare matam da
ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯇꯥꯡꯕ ꯃꯣꯃꯦꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯇꯌꯥꯏ ꯀꯧꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛꯀ ꯇꯝꯕꯤꯕ ꯇ꯭ꯌꯨꯁꯟꯒ ꯇꯧꯕꯤꯕ ꯑꯣꯖꯥꯅꯤ ꯍꯥꯏꯇꯥꯔꯦ ꯇꯥꯛꯄꯤꯕ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯅꯦꯕ ꯇꯌꯥꯏꯅ ꯀꯧꯏ ꯑꯁꯦꯡꯕꯗꯤ ꯃꯥꯁꯤ ꯕ꯭ꯔꯣꯖꯦꯟ ꯀꯧꯏ ꯑꯗ ꯃꯥꯅ ꯏꯝꯐꯥꯜꯗ ꯍꯦꯛ ꯆꯠꯄꯗ ꯃꯣꯏ ꯗꯨꯀꯥꯟꯒꯤ ꯂꯥꯏꯔꯤꯛ ꯀꯔꯤ ꯂꯧꯕ ꯆꯠꯄꯗꯨꯗ ꯃꯥꯅꯒ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒ ꯂꯩꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜ ꯐꯖꯕ ꯑꯆꯧꯕ ꯂꯩꯕꯁꯤꯡꯁꯤꯗꯒ ꯑꯩꯈꯣꯏꯁꯤ ꯁꯤꯅꯦꯃꯥꯒ ꯌꯦꯡꯕꯒꯁꯤ ꯄꯨꯕꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯥꯡꯁꯥ ꯅꯣꯏ ꯌꯦꯡꯉꯨꯁꯤ ꯀꯥꯏꯅ ꯅꯣꯡꯃ ꯃꯥꯅ ꯄꯨꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯑꯗ ꯑꯩꯅ ꯌꯦꯡꯕꯁꯦ ꯑꯩꯅ ꯈꯔ ꯄꯥꯝꯖꯕꯒ ꯄꯨꯂꯤꯁꯀꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯃꯃꯤꯡꯗꯨ ꯀꯔꯤ ꯀꯧꯕꯅꯣꯕꯨ ꯈꯪꯗꯦ ꯋꯥꯔꯤꯒꯥꯏꯗꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯅꯤꯡꯁꯤꯡꯉꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯦꯡꯈꯤꯕꯅꯤ ꯁꯣ ꯏꯟꯁꯄꯦꯛꯇꯔꯒ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯑꯋꯥꯕ ꯑꯅꯥꯕ ꯊꯦꯡꯅꯕ ꯃꯌꯥꯝꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯑꯗꯨꯝ ꯑꯩ ꯀꯣꯛꯇ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯕꯁꯦ ꯁꯣ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯗ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯃ ꯑꯐꯕ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯁꯣ ꯇꯨꯗꯦ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯉꯛꯄꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯅ ꯍꯦꯟꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯃꯥꯒꯤ ꯂꯝꯗꯝ ꯑꯗꯣ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯑꯐꯕ ꯑꯣꯏꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯄꯨꯂꯤꯁꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯥꯎꯈꯠꯂꯤ ꯆꯥꯎꯈꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯗꯣ ꯃꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯃꯈꯣꯏ ꯃꯗꯨ ꯌꯦꯡꯉꯨ ꯍꯥꯏꯌꯦꯕ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯂꯒꯗꯤ ꯁꯣ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯝꯖꯨꯛ ꯇꯤꯃꯂꯥ ꯔꯥꯖ ꯁꯅꯥꯊꯣꯏ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯒ ꯁꯨꯖꯤꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯇꯝꯄꯥꯛꯂꯩ ꯃꯕꯨꯖꯝ ꯊꯥꯒꯠꯆꯔꯤ ꯁꯤꯈꯤꯕ ꯏꯃꯥꯗꯨꯕꯨꯗꯤ ꯐꯔꯦ ꯃꯆꯥ ꯑꯍꯨꯝꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯞꯅꯤꯡꯉꯤ ꯑꯩꯁꯨ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀꯌా ꯊꯦꯡꯅꯖꯤ ꯍꯥꯏ ꯇꯥꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯇꯝꯄꯥꯛꯂꯩ ꯃꯕꯨꯖꯝ ꯇꯞꯄꯤꯔꯤꯕ ꯋꯥꯐꯝ ꯏꯃꯥ ꯂꯩꯇꯕꯒꯤ ꯃꯩꯁꯥꯗꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯂꯛꯑꯀꯥꯟꯗ ꯑꯁ ꯍꯣꯔꯦꯟꯗꯤ ꯏꯃꯥꯗ ꯍꯪꯉꯨꯒꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯐꯝꯒ ꯌꯥꯎꯏ ꯂꯩꯁꯨ ꯂꯩꯇ꯭ꯔꯕ ꯏꯃꯥꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅꯒ ꯇꯧꯖꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯤꯔꯛꯇ ꯇꯤꯟꯖꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯗꯨꯅꯅꯤ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅꯁꯨ ꯑꯣꯏꯔꯝꯃꯣꯏ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯁꯤꯡꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯔꯣꯏ ꯃꯥꯂꯦꯝꯗ ꯏꯃꯥꯗꯤ ꯇꯝꯐꯥ ꯊꯥꯒꯠꯆꯔꯤ ꯏꯟꯁꯄꯦꯛꯇꯔꯗ ꯑꯩꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯥꯛꯄꯤꯔꯤ ꯀꯞꯄꯗ ꯂꯣꯏꯔꯦ ꯇꯥꯛꯄꯤꯔꯤ ꯅꯟꯗꯀꯨꯃꯥꯔ ꯀꯣꯟꯁꯝ ꯅꯣꯡꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯅꯟꯗꯀꯨꯃꯥꯔ ꯉꯁꯤꯒꯤ ꯅꯣꯡꯁꯤ ꯅꯣꯡ ꯌꯥꯝ ꯀꯟꯅꯁꯨ ꯈꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯔꯝꯕ ꯃꯐꯝꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯗꯕꯅꯣ ꯑꯩꯈꯣꯏꯒꯤ ꯊꯟꯗ꯭ꯔꯤꯡ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯖ ꯇꯥꯕꯒꯥꯏꯗꯣ ꯋꯥꯔꯤꯁꯤ ꯉꯔꯥꯡ ꯑꯩꯅ ꯍꯧꯔꯛꯄꯗ ꯅꯣꯡꯒ ꯇꯥꯕ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒ ꯂꯥꯛꯄꯗꯣ ꯑꯁꯨꯝꯅ ꯅꯣꯡ ꯇꯥꯒꯅꯤ ꯀꯥꯏꯅ ꯈꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯈꯟꯈꯤꯕ ꯑꯝꯗ ꯂꯩ ꯅꯣꯡꯒꯥꯏꯁꯤ ꯖꯝ ꯖꯝ ꯆꯨꯔꯗꯤ ꯋꯥꯔꯤꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅꯤꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡ ꯇꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯔꯥꯅꯤꯕꯂꯥ ꯂꯩꯁꯥꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯀꯞꯄꯗ ꯉꯁꯤꯒꯤ ꯇꯌꯥꯏꯒꯤ ꯋꯥꯔꯤ ꯁ꯭ꯇꯣꯔꯤꯁꯦ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯂꯩꯁꯥꯡꯊꯦꯝ ꯃꯤꯅꯥ ꯂꯩꯃ ꯉꯁꯤꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯏꯃꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯑꯃꯔꯖꯤꯠ ꯁꯅꯁꯝ ꯌꯥꯏꯐꯔꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯇꯥꯛꯄꯤꯔꯤ ꯊꯦꯡꯛ ꯌꯨ ꯑꯃꯔꯖꯤꯠ ꯑꯛꯇꯔ ꯈꯥꯟ ꯁꯔꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯤ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯁꯥꯏꯗ ꯏꯁꯂꯥꯃꯨꯗꯤꯟ ꯍꯦꯄꯤ ꯕꯔꯊꯗे ꯇꯨ ꯑꯣꯜ ꯑꯟꯋꯥꯔ ꯈꯥꯟ ꯊꯥꯒꯠꯆꯔꯤ ꯒꯤꯇꯥ ꯁꯔꯥꯡꯇꯦꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯍꯌꯦꯡꯁꯤ ꯍꯧꯖꯤꯛꯃꯛ ꯀꯣꯏꯍꯟꯅꯤꯡꯉꯦꯅ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯦꯟꯇꯤ ꯐꯤꯂꯝ ꯍꯩꯔꯣꯛꯀꯤ ꯃꯤꯁꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯦꯟꯇꯤ ꯐꯤꯂꯝ ꯊꯣꯏꯗꯣꯛꯄ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯗꯗꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯍꯩꯔꯣꯛꯀꯤ ꯊꯧꯗꯣꯛꯁꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯆꯍꯤ ꯃꯇꯥꯡꯅꯔ ꯑꯩꯈꯣꯏꯅ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯁꯤꯔꯕ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔ ꯇꯝꯃꯤ ꯍꯥꯏ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯁꯦꯀꯦꯟ ꯊꯥꯔꯠ ꯐꯣꯔꯠ ꯁꯦꯃꯤꯁꯇꯔꯒ ꯇꯝꯃꯛꯑꯦꯒ ꯍꯥꯏꯕꯁꯦ
ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯂꯩꯇꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯃꯁꯛꯇꯣ ꯂꯩꯔꯤꯉꯩꯗꯁꯨ ꯈꯪꯅꯖꯍꯧꯗꯦ ꯊꯦꯡꯅꯍꯧꯗꯦ ꯑꯗ ꯑꯩꯅꯒ ꯈꯜꯂꯤ ꯑꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯀ ꯍꯥꯏꯕꯁꯦ ꯇꯥꯔꯝꯒꯅꯤ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯒꯨꯝꯕꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯐꯅꯌꯥꯝ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯁꯨ ꯍꯩꯔꯣꯛꯀꯤ ꯑꯣꯏꯔꯤꯕꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗꯦ ꯑꯗꯨꯅ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ ꯑꯦꯟꯇꯤ ꯐꯤꯂꯝꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯗꯤꯁꯀꯁꯟ ꯑꯃ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤ ꯇꯤꯚꯤꯒꯤꯗ ꯑꯩꯅ ꯌꯥꯎꯖꯕꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡꯁꯤ ꯃꯤꯌꯥꯝꯅ ꯏꯪꯂꯤꯁ ꯐꯤꯂꯝ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯅꯝꯕꯗꯤ ꯍꯩꯔꯣꯛꯇ ꯌꯥꯅꯤ ꯀꯥꯏꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕ ꯋꯥ ꯊꯃꯣꯏꯗ ꯅꯤꯟꯗꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯧꯍꯟꯅꯤꯡꯗꯕ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯨꯛ ꯇꯣꯛꯎꯔꯦ ꯑꯃꯨꯛ ꯍꯧꯔꯦ ꯉꯔꯥꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯂꯛꯄꯗꯨꯗꯤ ꯃꯥꯏ ꯒꯣꯠ ꯃꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣ ꯂꯩꯕ ꯂꯩꯕꯥꯛꯅꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥ ꯂꯩꯕ ꯃꯤꯁꯤꯡ ꯐꯥꯒꯠꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗ ꯄꯨꯂꯤꯁ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯁꯤꯒꯨꯝꯕ ꯀꯦꯁꯇ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕꯁꯦ ꯃꯔꯥ ꯂꯩꯕꯁꯤꯡꯗꯨꯗꯤ ꯗꯟꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯑꯩꯅ ꯂꯥꯜꯂꯕꯁꯨ ꯑꯩ ꯗꯟꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯃꯤꯅ ꯂꯥꯜꯂꯕꯁꯨ ꯗꯟꯗꯤ ꯄꯤꯐꯝ ꯊꯣꯛꯏ ꯑꯗ ꯃꯤꯅ ꯃꯤꯕꯨ ꯗꯟꯗꯤ ꯄꯤꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯊꯧꯗꯣꯛꯇꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯍꯧꯕꯗꯤ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯇꯦꯖ ꯀꯌꯥꯗꯤ ꯑꯗꯨꯝ ꯃꯊꯪ ꯊꯣꯔꯛꯄꯁꯨ ꯌꯥꯎꯏ ꯀꯦꯁ ꯇꯌꯥꯏ ꯊꯥꯒꯠꯆꯔꯤ ꯁꯔ ꯉꯁꯤꯒꯤ ꯋꯥꯔꯟꯕ ꯐꯔꯝꯗꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅ ꯇꯥꯛꯄꯤꯔꯤ ꯍꯌꯦꯡ ꯂꯩꯕꯅꯤꯅ ꯋꯥꯔꯤꯁꯨ ꯍꯥꯏꯇꯥꯔꯦ ꯃꯤꯅꯠ 54 ꯁꯨꯖꯤꯜꯂꯛꯄ ꯑꯗꯨꯒ ꯍꯌꯦꯡꯒꯤꯗꯃꯛ ꯑꯃꯨꯛ ꯈꯥꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯃꯊꯪ ꯇꯥꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟꯊꯦꯝ ꯔꯥꯖꯦꯟ ꯁꯔ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯂꯤꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯃꯣb ꯖꯁꯇꯤꯁ ꯊꯣꯛꯇꯅꯅꯕ ꯁꯤꯟꯈꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯁꯔ ꯈꯨꯃꯟꯊꯦꯝ ꯔꯥꯖꯦꯟ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯤꯖꯅꯤꯡꯕꯗꯤ ꯃꯣb ꯂꯤꯟꯆꯤꯡ ꯃꯣb ꯖꯁꯇꯤꯁ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕ ꯊꯧꯑꯣꯡ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯐꯅ ꯆꯨꯝꯃꯁꯨ ꯂꯥꯜꯂꯁꯨ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯖꯝ ꯁꯅꯥꯇꯣꯝꯕꯤ ꯔꯥꯖ ꯁꯅꯥꯇꯣꯏ ꯑꯔꯨꯟ ꯈꯦꯇ꯭ꯔꯤ ꯊꯥꯒꯠꯆꯔꯤ ꯀꯣꯟꯁꯝ ꯕꯤꯃꯣꯂꯥ ꯔꯥꯖꯨ ꯂꯥꯏꯁ꯭ꯔꯝ ngasi tayai live ahanba thenajaba yam nungai na tapiri Raju thank you so much anana thagachari ibem cha leimaten tha latagi honajaman masa singi tengtha kho pi tha ke bakangaude thagachari thamocha saridi itau ke shalga side ruka nata pormale so thagachari ayama mingseloina pajare pahudo yawraba sunga pigani Ravi Chandra yes hayeng di soidena far bayai Romesh Laisram sir tangkaksi yam nungai adubu hauzik matamgi police na case ama loisinaba honabada ulai pare tawriba sisu khara hot pirabadi yam nungai ne tapiri yes Romesh ayamadi police haibase afabo igedamni hero di kangadamni haibaduni ainu charisi yes police dum RK Theko gani yaukre police na mi hatpa phaba tuppa dum yaukre marakta aduga police ki marakta su makoi maraktagi inspector tayaibu loktu naraga masama fan ki bagi tangkak adum yaukre ade hojik lotuna an ukhigi masa khara solaga leriba Rajen an inspector tayana kauriba du horoko matamda ahanmada inspector tayaibu karimna khiba mi police uraga so haida so thagachari hana loiba nairoi wari gi di fajaba kya marodum lai yeminasi sanjamram tombishna punamak thagachari isai amatang khudol tamjage aduga mathang haitare soidanaba miyam gi damodum honajabani tangkaksigi Sonia Thongam thagachari ngasigi se matang kanjage sir sargi sai idom lakpani idom hankini haiba isai ditang tajagen Sonia isai dudi am ten be isai ni haitare am ten ba
हम सांग इसे अमदी नत्ती Damen Kongba Thagachari Payal Thagachari Nungai Bahai Badu Inspector Te Tabaki Pazabe Ingale Natabuli Punamak Thagachari Niam Chiliu Gonmai Thagachari Masiki Bi Short Tabadi Yamna Nungai Zay Natabirapa Daruk Ning Thogzam Thagachari Wari Karadang Sangdok pibi abran Naruk Masi nang de haitare 54 minute wangang na bohona bada waboy Aduna mayam na didom sang na nuksi bibagi tabi ning ba haitare ko So thank you so much ay loy na magtabirak pa pabangam dre Asem Shomananda Priyo Kumar Thagachari Punumak Masigi tangkak ti yabi riba Punumak ay jabatari Manglim Jao Damen Kongba Gita Saniti Bala Lai Meum Punamak Thagachari Tampa Purisabam Gandhi Jain NG Thagachari Punamakta dedicate Ogzage say Amadang Kutol Tamjagi Ato Matam the Miyamna Matam Tabira Kadabi say Kudol Tamjari say si Miyam Gidamak Nungsizay nang gudhamoy siyang Kanagumba nupi amakak Lambi da chalami masam joy tagan Ahan mamagtada uzaki badang augzaki nupi adabo Sumna wakal na tana duna sakpay siya makang Ay sabaki mayekta madi konjelda Binod Kumar Sarma na taway halabi sa ini Nungsizay nangbu thamoy siyang Nungsizay nangbu thamoy siyang Ahan ba thengnaba mikutudagi naurure Hairo nungsi amuka aigi paukum pibiyo Haibiyo aibu nungsi haina nungsibi nangi timbana Nungsizay nangbu Thamoy siyang Ahan ba thengnaba mikutudagi naurure Mangla taibang anida nangbu pudu na talaire Mangla taibang anida nangbu pudu na talaire Aigi inakale piro nangna umsigi oina Aigi inakale piro Sige oina Nungsizay nangbu thamoy siyang Ahan ba thengnaba mikutudagi naurure Siba minota ngaure aidi pungaw ngaure nanggi nung siba wahaida sumhat pire aibu oisege
ꯅꯪꯁꯦ ꯑꯩꯇꯒꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯇꯒꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯆꯤꯟꯕꯥꯅ ꯅꯨꯡꯁꯤꯖꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯥꯎꯔꯨꯔꯦ 타가짜리 하나하나 마탕다 코돌 탐자리 아이나 뭉시자바 만다키니 타켈레맘나 수모사기 비싱 아이 사마키 마이크 타마디 아이 사마키 튜나 코돌 탐자리 세이스메 아프나
다그치리 하나나 다그치리 Ngasigidamagtadi anisuba tangkak sandukjariba anisuba thoram paring loishinjabagi madam pungjadu yoksilal mayam section na tekto kaidena lebiu athengwa fawda thoram tabiduna support to biriba sigidam hani aletena thagachari hayenge tangkakta munal kari tawi haibadu mayam punama geminas santi thagachari hanana Inspector tay wari amakak sam wari amakak ni haina koina logums manungda puri ba message mayam koi puna mayam khangminasi soibi aurba su semdok biu awat ba leiraba su hapchin biu thagachari hanana mayam section leibiu nungaina pothabiu tiktakai dina leibiu laina si phavanatri koi section leiminasi Sangkoi langbam thagachari hanana pahodabasing marakta chite isai du ngasigidi konghodrabasu hayengdi soidana mo khongba honajagi inau tombi moirang thim thagachari Nanda Kumar Konsum ngasigidamukta de mukana tabiri basingbu jm segurjamna khurumjari Khasuna sat lava like kone Kanuk kaya de itin famne Cheta balai trava Pachang vitawai ne Diamond FM Radio Oh, Diamond FM Radio 91.2 Diamond Radio Channel